Hauzik Manipurgi Oriba Fiba Masigi Matang Dangasi, Manipurgi Chief Minister and Birena Luchingba Timamana, Manipurgi Governor Amuka Hana Unaduna, Warisana Kray, Ngase Yopung Taramathoida, Governor Ga Unake, Paumi Mayam Raj Bavan Get the Ngaituna Lenake, Adobo, Wafam Amata, Fungdolam Kide. Panbe Abating Arangsu ruling MLA Singi Mifam Ama Pang Toklaba Matunda, Governor Ga, Atenba Matam Karagi Oina Una Kibene, Hiramasigi Matanga, Ikogi reporter, Chinkangan Ba Amadi video journalist, Langamadiki, reporter Malowinasi. Jayapurmasi Babu Parada Laiba Chief Minister Banglo ay itong magkadabuliba Chief Minister gi Banglo ni asda laiba sing asda ngarang numitang kung mga dagi hawduna ruling party MLA mayam minister mayam lakuna asda nifam pangthokuna khana hajo jiglam damasda tholiba tangdulai ta da bagi maram asda goiduna khana dana mifam pangthokhi mifam adugi warol adu ngarang lower mifam lower ba matungda Minister, Chief Minister, masamak yaw na meeting na si Minister yaw ko MLA mayam chatun Governor unaki ba matungda ngarang midang kung tenglop lawa kung tarin helok lawa nipan tarak lawa pa bada Governor dagi tolak laga pa mising da pawdam amata thamlam na miyam na chamam na duna kari warep lawra ba kari matangin no hayna chamam na duna lakli amadi ngasi makhagi Governor unabadu ngasi yung makhata na ayuki pung taramathoy dagi mafam asida unaduna unaba changra matungda hoji pung ama tasalaklaba aswaisida hoji Governor dagi tholak laga manung sida amuk changre yauriba MLA Minister mayamdu adubu ningsang bayay mamangi pangthokhiba mifam dasu MLA Minister ruling gi MLA Minister sunaba yaukidabagum handak ngarang pangtholiba ngasi chatliba sidasu MLA Minister sunaba yaukide hoji mayamna chamam nariba kari matangi oi kari khanakiba kari nainakiba kari warep lakibe haibadu mayamna chamam naduna lei ngaina dan leiri madi mayamna su infun ngangna bar na ngangna rap matamda CM resign tawbagi matang laki amadi resign tawgadra tawroidra haba wahang kaya amasu lakli amadi lamdama sida PR thamlok nagadra animation of suspension lakadra haba wahang kaya amasu lairi amadi ngasi so muna na mayamna ngangna rap narrative sa change tawduna ngasi speculation da lakli ba si hojik Chief Minister na lamdama sida laiba Unified Command Authority is state government da sinadrawadi Chief Minister masama pamthadokani haiba generation ama zong lakli adu masigi polasi koina confirm tawbangam da confirmation di tawbangam jedu sunna hazana ba kaya amadi lairi adu na hoji akoina Chief Minister Banglo mamang sida akoi kari hairaki da kari lakada ge hoji makhata ba keno si loisanba waroisin si kari oina lakada ge lamdama sigi afabada afaba maikai irang tholiba irang asi loisanaba maikai da lakadra natra makhata na asumna laihigadra haibagi wahang kaya amasu hangli pinamasigi matangda video journalist langamba ekpa mamasum paudam jariba Ermum Chikhaingan ba Elite News Babupara.